Wari asi asumna haurai Chinagi rajdhani Beijingdagi ilap laptana Yuangming Yuang kauba bus terminal amadagi hariba numit ase November ki tarik 13 1995 ki athengba ahing amakhak ki warini bus amakhak Yuangming Yuang hariba bus terminal asidagi aroiba bus amakhak thaurakami hariba bus ase numittugi aroiba bus ni hariba bus ase iroi roibada siang sian hariba mafam aduda satkadabani mafam adu Haidian district ki manung chalami hariba bus aduna satkadriba lambi adugi asangba Yuangming Yuangdagi hariba mafam adu phawba 16 km gi asangba oirami hariba bus adugi route number na route number 375 ni Yuangming Yuang hariba bus terminal adudagi bus aduna tholakpada bus aduda miyoi ani khaktang maktongami ahanba miyoi aduna bus driver aduga amaduna conductor nupi ama khaktang hariba bus asina sum tholakpada stop ama ani chalaba matungda Summer Palace haiba yamna chawba mafam amada lepami hariba mafam adudagi ahal oiraba nupi ama naha oiraba sahi kunmuk suraba nupa macha ama amadi matai manau oiba nupa amaga nupi amaga bus aduda karaklami hariba nupi matai manau adudi driver adugi hek maning thangma seat aduda phamduna lerami aduga naha oiraba sahi kunmuk suraba nupa aduna bus ki thongnom thangba side ki thongga inang nang basit ta phamami aduga ahal oiraba nupi aduna mahaki hek maningda phamami makhoi loina tongkraba matungda bus adu hanagumna amu thauba hawrami hawjik bus aduda route number 375 ta seliba bus aduda mioi punna taruk bus aduda yawrami bus conductor ne driver ne amadi hujik tolakliba mioi mari aduga asumna makhoi taruk adu tonglaga bus adu sumna makhoina satkadriba pantungbam adu yawnaba chalagami lambi aduda bus adu natana atopa bus amata ubagi mami uramde bus aduna satliba lambi adu sahardagi khara lapna leibana isik chikpa mafam ama oirami aduga bus aduna paki lambi aduda lakpada atopa bus amadi atopa gari na singba satpagi mami uramde akoiba lambi sing ado punchik siklami asikpa aduda tariba makon haibabu bus aduna thobagi makon engine gi makon adu tamak tarami bus aduna sum thorokpada stop ama ani lathoaba matungda ilap lapna meyoi ani khakna bus adu khambagi mami urami hariba miyosing adu bus stand da leppaga bus adu lepnaba hairakpa nate mathangi bus stand yaugadaba phanyam watlingai lambi gi marak amada leptuna bus adu lepnaba hairakpani ihan hanbada bus driver aduna makhoina bus khamakpa adu bus adu leproi haiduna khalami adubu bus aduda le tongliba bus conductor aduna driver aduda makhoina thawriba gari asina aroiba gari oibana miyosing asi tonghalasi haiduna driver aduda hairami maram asina driver aduna sosomna khala ami summi akoina kaigumba bus asi lepamdan leptana makhoi se pubikidaba taragadi ahing suppa makhoi mafam asida adum lenduna leiba tai haina khalami driver aduna bus adu makhoi gi manakta khamnami aduga makhoi adu bus aduda karak ami bus aduda karaba matungda driver na khangi madudi makhoi ani nate bus aduda tonglaiba mi do makhoi ahum surami karigidamakta driver na makhoi ahum oina lapna yengbuda ukitribano haibadi makhoi anina ahum suba miyoi adu makhoi ki mangak samda yalhallaga mayaida makhoi mahakpu lephallaga konduna pukhibana driver na lapna yengbuda makhoi ahum sui haibadu khangkitabani hariba ahum suba miyoi makhoi ki mabani ki mayaida lepiba miyoi adu mahakto mamangda mamaido nontharaga masamsing adu pumnamak makhada thadaraga masak uhandana leibagi mami adu urami hariba miyoi adubu konduna puriba miyoi ani adugi maithong adu yamna ngawrami atopa miyoi-singga yengnabada makhoina yamna thoidok hendokna ngawbagi mami adu urami makhoi ahum aduna ningthaugi thainagi Chinagi matamda ningthau oina palamba maharaja amadi maharanina setpa pije chakchasing adu setlami makhoi ahum adu bus aduda tongliba miyoi-sing aduda karimta haida maning ithang thangba seat aduda chattuna makhoi ahum adu phamami koina phamkhraba matungda bus adu hanagumna amuk thauba hawrami makhoi ahum adu ubada bus aduda tonglamliba passenger sing kudingmak makhoi ahum adugi mataududa kijaba phawrami inglaba ahing aduda ilap lamna makhoi ani damak uraga bus aduda karakpadana makhoi ahum amuk suramba amadi makhoina setna chanariba phironsing adu hek ubada thuklawa phawrami asum tawduna bus aduda tongnariba passenger sing aduna amaga yengnaduna akibagi mamising adu phawnarami bus conductor nupi aduna makhoina kiriba adubu phanabagi damakta makhoi karigumba natak haibadi lila dramada charuk yaruraga bus adu phanghoraroi haibagi athuba oina firol sing adu hongdoktana tongakpo oiramgani haiduna asumna themjilami maram aduna nakoisu kigano haiduna asumna themjilami bus conductor na haiba wahaising adu taraba matungda naha amadi bus adu tongliba matai manau adu tumina lerami adubu ahal adudi chingnaba mawongda bus conductor aduna hariba wasing adu nasungamde hanubi aduna
maningda on-ondana makhoi ahumbu kari tawribano haiduna hanjin yenglammi. Asumna busna stop amani satlaba matungda matay manaw adugi bus stop yawra'ami aduga matay manaw adu bus adudagi kumthaduna lehawei. Hawjik makhoi anina kumkhraba matungda bus aduda makhoi taret tongammi. Ahal oiraba nupi adune nupa macha adune adumdi bus conductor ne amadi driver ne aduga maning ithang thangna phamliba makhoi ahumga bus atuna sum thawrakpada khanghaudana hanubi aduna phalawna hawgatlaga mamangda phamliba naha aduda kariginamakta nangna aigi wallet huralibano haiduna khatnaba hawra'ami. Khatnaba hawrpa adu tabada nupa aduna sawningaduna hanubi aduga ngahak awaya kum tawnarami. Makhoi anina lawnaba adu taduna bus conductor nupi macha adu maningda kumtharangami aduga makhoi anibu hangami nakhoi ani karigi khatnaribano haiduna conductor aduna hangbagi pawkhum oina hanubi aduna sumna harami aigi mangda phamliba naha asina aigi pras hurankhre aduga makna urande haina kummi aduga hanubi aduna sauba henman kituna nupa macha atugi color adu pairami aduga makna hairami matangi bus stop ta ai sungsoisoidana khamu aduga nupa macha ase ai sungsoisoidana police ta sinaruki gani asumna sauna hairaklami. Lady conductor aduna hanubi adubu themjindaba yamna kana hotnarami adubu hanubi aduna hairibu mak ningba adu chungong honglamde amadi matangi stop ta khamaga nupa ase police ta sinagani haiduna adum depna leramni. Yamantabada bus ki driver aduna matangi stop ta bus adu lepammi aduga hanubi aduna naha adugi color adu paiduna bus tagi singtharami aduga bus adu hanagi matagum adum chatkiram. Bus adu disatkirammi aduga hanubi aduga naha aduga bus stop aduda kumta aure aduga naha aduna akoibada yengbada kana amata leramde amadi police station amata leibagi mami suramde nupa aduna sumna hairami nangi aranba sangjinba iran asina maram oiruga aigi aroiba aina tongjarko bus adu nathokre ai hojing matau karamna yumna satkine haiduna sauroknami. Matam aduda hanubi aduna sumna hairami aina nangbu police station da sinanabagi damukta bus adudagi singthaba nate amadi nangna aigi damukta wallet purale habadu aina sajinaba wahaini aina nangi napunsi adu kanbibani aina nangbu police station da punabagi damukta bus adudagi singthaba nate haiduna hanubi aduna hairami aina nangbu plan amata leitadana aina tawriba thawong adumak tawraga bus tudagi kumthahanbani aina nangi napunsi adu asumna mina su chingnadaba mawongda kallage haiduna asumna tawraga nangi napunsi adu aina kanbibani. Hanubi aduna hairiba wahaising adu tabada nupa adu angakpa phawram aduga asumna hangamin matau karamna nangna aigi punsibu kanliba. Hanubi aduna asumna hairami nang khangauba natra mioi ahum khakon kona bus aduda karakhiba adu hoi khangawi makhoi adu hek yengbada akibasu phawki. Hanubi aduna sumna hairami makhoi adu hek karakpadagi engonda nungaitaba thoklawba phawkhibana maram oiduna aina maningda ontha hanjin makhoi toina yenglammi. Asum yengbada hanubi aduna akanba nungsit ama laktuna bus adugi manungda changlakpada makhoi phi adu makhoina seliba phi adu haigalakpa matamduda makhoigi makhong amata yawbagi mami ura maram aduna aina chingnai makhoi adu mioi mante makhoi adu putkumba atmagumba mali haiduna hanubi aduna haira maram aduna aigi punsichu kanba oina nangi punsichu kalhaunabagi damukta aina thawong adu tawrakpani. Wari adu tabana nupa adu kibana loikhirami amadi ngahak leraba matungda makhoi ani adu ngahak leraba matungda manaknapa police station amada satuna amata chitadana thawdo sing adu tamnammi. Hanubi aduna makhoi ahum adugi makhong amada yawde haiba adu policing aduna phagi tawriboi khanuna no ammi. Makhoi ani adu policing aduna themtharaga makhoi ani adu masa masagi mayumda hannabagi asum tawna November 14 1995 ke ahing adu hawkirami amadi nonganba 15 November 1995 ta ingak ngakpa paw amakhak sandoraklammi. Paw adudi yuangdaki iroina route number 375 ta lakpa bus nongalaga 15 November 1995 yuang bus stop tagi kon route number 375 ta chatkiba bus adu mahaki pantungpham Fregnell Hills hariba station adu yorokadaba bus adu sungyaw yorak hariba bus adu November 14 1995 ta hariba bus stop adu yawpham thokpa adu 15 November 1995 nongalaba phawbada bus adu mafam adu yorakhiramde. Bus adu khata mangba natana bus adu bu thawriba driver amadi lady conductor adu su mafam khangdana mangkhirame. Madugi matungda bus ki miyoising aduna bus adugi mangkhibagi maramda police report tawrammi. Bus ki miyoising aduna police report tawraba matungda bus adu mangkhibagi wari adu taruraba matungda 14 November ki numidangda ahal amati naha amana laktuna police report tawrambagi wari adu nisinglaklami. Phayar adugi matung ina naha amadi ahal adusu police station du kawkhalammi adu wahang pahong tawpada hanubi amadi naha atuna mamangda likhiba wari adu sap manana adumak lirammi. Handakti policing aduna phagi oina tabagi mahuti yamna serious oina hanubi amadi naha aduna liriba warising adu munna tarammi. Hariba warising asi ikhang khanghaudana mediada leak oirammi amadi mediada leak oiraba matungda Chinagi tongan bab saharsingda leiba miyoi khudingmakna
ꯍꯥꯏꯔꯤꯕ ꯔꯨꯠ ꯅꯝꯕꯔ 375ꯇ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯇꯥꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯒ ꯃꯤꯑꯣꯏ ꯀꯌꯥꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯒꯠꯂꯝꯃꯤ ꯑꯃꯗꯤ ꯄꯨꯂꯤꯁꯅꯁꯨ ꯍꯥꯏꯔꯤꯕ ꯃꯥꯡꯈꯤꯕ ꯕꯁ ꯑꯗꯨ ꯊꯤꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯈꯥ ꯆꯠꯊꯔꯝꯃꯤ꯫ ꯐꯅ ꯊꯤꯗꯨꯅꯁꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯕꯁ ꯑꯗꯨ ꯑꯃꯗꯤ ꯃꯥꯡꯈ꯭ꯔꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯀꯟꯗꯛꯇꯔ ꯑꯗꯨ ꯊꯤꯕ ꯐꯪꯕꯒꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯥꯟꯈꯤꯔꯝꯃꯤ ꯑꯗꯨꯒ 19 ꯅꯕꯦꯝꯕꯔ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛ ꯃꯥꯡꯂꯨꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯃꯅꯥꯛ ꯅꯛꯄꯗ ꯋꯥꯇꯔ ꯔꯤꯖꯥꯔꯚꯔ ꯑꯃꯗ ꯕꯁ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯄꯨꯂꯤꯁꯅ ꯕꯁ ꯑꯗꯨ ꯆꯤꯡꯈꯠꯂꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯕꯁ ꯑꯗꯨ ꯆꯤꯡꯈꯠꯂꯕ ꯃꯇꯨꯡꯗ ꯔꯨꯠ ꯅꯝꯕꯔ 375ꯇ 14 ꯅꯕꯦꯝꯕꯔꯗ ꯏꯀꯣꯟ ꯀꯣꯟꯅ ꯊꯧꯔꯛꯈꯤꯕ ꯕꯁ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯕꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯑꯍꯨꯝꯈꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯌꯥꯎꯔꯝꯃꯤ꯫ ꯗ꯭ꯔꯥꯏꯚꯔ ꯑꯃꯅꯦ, ꯀꯟꯗꯛꯇꯔ ꯑꯃꯅꯦ ꯑꯃꯗꯤ ꯉꯁꯥꯏ ꯃꯤꯑꯣꯏ ꯑꯅꯤꯅ ꯊꯥꯡꯗꯨꯅ ꯄꯨꯔꯛꯄ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯌꯦꯡꯕꯗꯗꯤ ꯍꯥꯏꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯃꯤꯁꯤꯡ ꯑꯗꯨ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯃꯥꯡꯗ ꯃꯥꯡꯉꯤꯕ ꯃꯤꯑꯣꯏ ꯉꯥꯛꯇ꯫ ꯄꯨꯂꯤꯁꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯤ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛꯀꯤ ꯃꯃꯥꯡꯗ ꯃꯥꯡꯈꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈꯤꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯗꯤꯀꯝꯄꯣꯁ ꯑꯣꯏꯔꯕ ꯃꯁꯥ ꯑꯃꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯐꯤꯕꯝ ꯑꯗꯨ ꯅꯠꯇꯦ, ꯃꯈꯣꯏ ꯑꯁꯤ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯇꯝꯗ ꯁꯤꯔꯕ ꯃꯇꯨꯡꯗ ꯗꯤꯀꯝꯄꯣꯁ ꯑꯣꯏꯕꯒꯤ ꯐꯤꯕꯝ ꯑꯗꯨꯃꯛꯅꯤ ꯂꯩꯔꯝꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯐꯅ ꯁꯥꯗꯨꯅꯁꯨ ꯍꯛꯆꯥꯡꯒꯤ ꯄꯠꯊ ꯄꯨꯝꯊꯕꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯁꯨꯛ ꯌꯧꯅ ꯇꯧꯔꯣꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯤ ꯏꯪꯊꯝꯊꯥꯒꯤ ꯃꯇꯝ, ꯅꯕꯦꯝꯕꯔꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯕꯁ ꯑꯗꯨꯅ ꯇꯥꯔꯨꯔꯤꯕ ꯃꯐꯝ ꯑꯗꯨ ꯐ꯭ꯔꯦꯒ꯭ꯔꯦꯟꯁ ꯍꯥꯏꯕꯗꯤ ꯕꯁ ꯑꯗꯨꯅ ꯏꯔꯣꯏ ꯂꯣꯏꯅ ꯂꯦꯞꯐꯝ ꯑꯣꯏꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 100ꯃꯨꯛ ꯂꯥꯞꯅ ꯂꯩꯕ ꯃꯐꯝ ꯑꯃꯗꯒꯤ ꯕꯁ ꯑꯗꯨ ꯐꯪꯈꯤꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ FIR ꯇꯧꯔꯛꯂꯤꯕ ꯕꯁꯀꯤ ꯃꯄꯨꯁꯤꯡ ꯑꯗꯨꯗ ꯄꯥꯎꯗꯝꯅꯝꯃꯤ ꯕꯁ ꯑꯗꯨ ꯐ꯭ꯔꯦꯒ꯭ꯔꯦꯟꯁ ꯍꯤꯜꯁꯇ ꯂꯩꯔꯝꯗꯦ, ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 100ꯃꯨꯛ ꯂꯥꯞꯅ ꯂꯩꯕ ꯃꯐꯝ ꯑꯃꯗꯒꯤ ꯕꯁ ꯑꯗꯨ ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯄꯥꯎꯗꯝꯕꯗ ꯕꯁꯀꯤ ꯃꯄꯨꯁꯤꯡ ꯑꯗꯨꯅ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯕꯁ ꯑꯗꯨꯗ ꯀꯤꯂꯣꯃꯤꯇꯔ 100 ꯊꯧꯕ ꯌꯥꯕꯒꯤ ꯊꯥꯎ ꯕꯁ ꯑꯗꯨꯗ ꯌꯥꯎꯈꯤꯔꯝꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯕꯁ ꯃꯄꯨꯁꯤꯡ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯨꯂꯤꯁꯅ ꯆꯤꯡꯅꯔꯗꯨꯅ ꯕꯁꯀꯤ ꯑꯣꯏꯜ ꯇꯦꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯑꯣꯏꯜ ꯇꯦꯡ ꯑꯗꯨꯗ ꯊꯥꯎ ꯑꯃꯠꯇ ꯌꯥꯎꯕ ꯎꯔꯝꯗꯦ꯫ ꯊꯥꯎꯒꯤ ꯃꯍꯨꯠꯇ ꯉꯥꯛꯇꯃꯛ ꯑꯣꯏꯜ ꯇꯦꯡ ꯑꯗꯨꯗ ꯌꯥꯎꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ CCTV ꯀꯦꯃꯦꯔꯥ ꯑꯃꯨꯛ ꯆꯦꯛ ꯇꯧꯗꯨꯅ ꯌꯦꯡꯕꯗꯗꯤ ꯑꯍꯜ ꯑꯃꯗꯤ ꯅꯍꯥ ꯑꯗꯨꯅ ꯀꯨꯝꯊꯕ ꯐꯥꯎꯕꯒꯤ ꯃꯃꯤꯗꯤ CCTV ꯀꯦꯃꯦꯔꯥꯁꯤꯡꯗ ꯌꯥꯎꯔꯝꯕ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯕꯁ ꯑꯗꯨ ꯀꯔꯝꯕ ꯂꯝꯕꯤꯗ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕꯒꯤ CCTV ꯀꯦꯃꯦꯔꯥꯒꯤ ꯐꯨꯇꯦꯖ ꯑꯃꯠꯇ ꯄꯨꯂꯤꯁꯅ ꯐꯪꯕ ꯉꯝꯃꯝꯗꯦ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯠꯇꯒꯤ ꯃꯐꯝꯗ ꯄꯥꯎꯈꯨꯝ ꯂꯩꯔꯝꯗꯦ ꯃꯔꯝꯗꯤ ꯕꯁ ꯑꯗꯨ ꯀꯔꯝꯕ CCTV ꯀꯦꯃꯦꯔꯥꯗ ꯃꯇꯧ ꯀꯔꯝꯅ ꯌꯥꯎꯔꯝꯗ꯭ꯔꯤꯕꯅꯣ ꯑꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯍꯅꯨꯕꯤ ꯑꯗꯨꯒ ꯅꯍꯥ ꯑꯗꯨꯒ ꯀꯨꯝꯊꯕꯗꯨꯗꯤ ꯎꯔꯒ ꯑꯇꯩ ꯃꯈꯥ ꯇꯥꯕ ꯕꯁꯅ ꯆꯠꯈꯤꯕꯒꯤ ꯂꯝꯕꯤ ꯑꯃꯗꯤ ꯕꯁꯀꯤ ꯐꯣꯇꯦꯖ ꯑꯃꯠꯇ CCTV ꯀꯦꯃꯦꯔꯥꯗ ꯌꯥꯎꯔꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯄꯥꯎꯈꯨꯝ ꯄꯨꯂꯤꯁꯀꯤ ꯃꯐꯝꯗ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯗꯨꯝ ꯇꯧꯔꯕꯁꯨ ꯇꯪꯗꯥꯡꯕ ꯔꯤꯖꯜ ꯑꯃꯠꯇ ꯐꯪꯕ ꯉꯝꯈꯤꯔꯝꯗꯦ꯫ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯐꯥꯎꯕꯗ ꯄꯨꯂꯤꯁꯅ ꯉꯁꯤ ꯐꯥꯎꯕꯗ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯪꯈꯤꯕ ꯋꯥꯍꯪ 4ꯒꯤ ꯄꯥꯎꯈꯨꯝ ꯄꯨꯂꯤꯁꯅ ꯉꯁꯤ ꯐꯥꯎꯕꯗ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯝꯗꯦ꯫ ꯃꯤꯑꯣꯏ 4 ꯇꯣꯡꯈꯤꯕ ꯕꯁ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏ 2 ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯉꯤꯕꯅꯣ, ꯃꯤꯑꯣꯏ 3ꯇꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯦꯡꯅꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃ, ꯑꯅꯤꯁꯨꯕꯗ ꯗꯤꯖꯜꯒꯤ ꯃꯍꯨꯠꯇ ꯃꯇꯧ ꯀꯔꯝꯅ ꯇꯦꯡꯀꯤꯁꯤꯡ ꯑꯗꯨꯗ ꯌꯥꯎꯔꯝꯂꯤꯕꯅꯣ ꯑꯃꯗꯤ ꯕꯁꯅ ꯑꯗꯨꯌꯥꯝ ꯂꯥꯞꯅ 100 ꯀꯤꯂꯣꯃꯤꯇꯔ ꯊꯥꯎ ꯌꯥꯎꯗꯅ ꯃꯇꯧ ꯀꯔꯝꯅ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤ, ꯑꯍꯨꯝꯁꯨꯕ ꯋꯥꯍꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯏꯪꯒ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯕꯁ ꯑꯗꯨꯗ ꯁꯤꯔꯕ ꯃꯤꯑꯣꯏ 3 ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯗꯨꯛ ꯌꯥꯝꯅ ꯗꯤꯀꯝꯄꯣꯁ ꯑꯣꯏꯔꯝꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕ ꯑꯃ, ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯏꯔꯣꯏ ꯂꯣꯏꯕ ꯋꯥꯍꯪꯅ ꯃꯇꯧ ꯀꯔꯝꯅ ꯍꯅꯨꯕꯤ ꯑꯃꯗꯤ ꯅꯍꯥ ꯑꯗꯨꯅ ꯀꯨꯝꯊꯔꯛꯄ ꯐꯥꯎꯕꯒꯤ ꯐꯣꯇꯦꯖ ꯂꯩꯔꯒ ꯃꯈꯥ ꯇꯥꯕ ꯐꯣꯇꯦꯖ ꯑꯃꯠꯇ ꯐꯪꯈꯤꯗ꯭ꯔꯤꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯨꯂꯤꯁꯅ ꯄꯤꯕ ꯉꯝꯃꯝꯗꯦ꯫ ꯆꯥꯏꯅꯥꯒꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯇꯁꯦꯡꯅꯃꯛ ꯊꯣꯛꯈꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯊꯥꯖꯅꯩ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯔꯨꯠ ꯅꯝꯕꯔ 375 ꯍꯥꯏꯔꯤꯕ ꯒꯥꯔꯤꯒꯤ ꯕꯁ ꯔꯨꯠ ꯅꯝꯕꯔ ꯑꯁꯤ ꯆꯤꯅꯥꯒꯤ ꯃꯤꯌꯥꯝꯅ ꯚꯨꯇꯤꯌꯥ ꯔꯨꯠ ꯍꯥꯏꯅꯁꯨ ꯈꯪꯅꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯂꯤꯅꯍꯧꯏ꯫